ꯅꯍꯥꯛ ꯊꯥꯖꯕ꯭ꯔꯥ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯦ ꯉꯁꯤꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯁꯤꯅ ꯂꯥꯟꯅ ꯋꯥꯍꯟꯊꯣꯛ ꯄꯤꯔꯤ ꯍꯥꯏꯕꯁꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯏꯃꯔꯖꯦꯟꯁꯤ ꯀꯣꯜꯕꯨꯗꯤ ꯁ꯭ꯋꯤꯒꯤ ꯃꯣꯖꯤꯇꯣꯒꯤ ꯐꯨꯗ ꯗꯦꯂꯤꯚꯔꯤꯅ ꯊꯨꯕ ꯍꯦꯜꯂꯦ ꯊꯋꯥꯏꯕꯨꯗꯤ ꯆꯥꯕꯅ ꯍꯦꯟꯅ ꯂꯨꯔꯛꯑꯦ ꯏꯀꯥꯏꯕ ꯍꯥꯏꯕꯁꯦ ꯑꯄꯪꯕꯅꯤ ꯍꯥꯏꯅꯔꯦ ꯃꯃꯥ ꯃꯄꯥꯒꯤ ꯑꯀꯤꯕ ꯃꯆꯥꯁꯤꯡꯗ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯃꯁꯤꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯗꯤ ꯃꯦꯅꯔ ꯃꯥꯡꯈꯤꯕ ꯀꯨꯏꯔꯦ ꯄꯤꯛꯂꯤꯉꯩꯗ ꯃꯣꯔꯦꯜ ꯁꯥꯏꯟꯁ ꯍꯥꯏꯗꯅ ꯇꯝꯂꯤꯕ ꯁꯕꯖꯦꯛ ꯑꯁꯤꯒꯤ ꯚꯦꯂꯨ ꯂꯩꯔꯛꯇ꯭ꯔꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯌꯥꯎꯗꯕ ꯊꯤꯑꯣꯔꯤꯅ ꯂꯣꯏꯁꯤꯟꯈꯤꯕꯅ ꯏꯕꯨꯡꯉꯣ ꯃꯣꯕꯥꯏꯜ ꯐꯣꯟꯗꯨ ꯊꯝꯃꯣ ꯆꯥꯛ ꯆꯥꯊꯣꯛꯂꯁꯤ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯀꯧꯕꯗ ꯆꯠꯅꯗ꯭ꯔꯦ ꯗ꯭ꯔꯤꯉꯩꯗꯒꯤ ꯂꯣꯏꯅ ꯍꯧꯔꯦ ꯏꯟꯈꯠꯂꯛꯂꯤꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯄꯤꯌꯨꯕꯤꯁꯤ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟꯗ ꯑꯦꯗꯤꯛ ꯑꯣꯏꯈꯤꯕꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯇꯣꯛꯈ꯭ꯔꯒ ꯊꯛꯁꯤ ꯈꯥꯁꯤ ꯍꯥꯏꯕꯗꯣ ꯀꯥꯎꯅꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯄꯨꯡ 24 ꯑꯁꯤꯗ ꯄꯨꯡ 6 ꯍꯦꯟꯅ ꯑꯣꯟꯂꯥꯏꯟ ꯒꯦꯃꯤꯡ ꯇꯧꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕꯁꯤ ꯀꯔꯤꯅꯣ ꯃꯃꯥ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕꯕꯨꯗꯤ ꯗꯥꯇꯥ ꯕꯨꯁꯇꯔꯅ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯈꯤꯕꯒꯨꯝ ꯇꯧꯔꯦ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅ ꯏꯟꯇꯔꯅꯦꯠꯀꯤ ꯖꯦꯅꯦꯔꯦꯁꯟꯗ ꯆꯥꯎꯔꯛꯈꯤꯕꯅ ꯃꯈꯣꯏꯕꯨ ꯁꯦꯝꯕꯤ ꯁꯥꯕꯤꯔꯛꯂꯤꯕ ꯏ ꯃꯇꯨꯡꯗꯒꯤ ꯆꯥꯎꯅꯕ ꯌꯧꯂꯛꯂꯤꯕ ꯃꯃꯥ ꯃꯄꯥꯁꯦ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯑꯣꯏꯅ ꯂꯧꯈ꯭ꯔꯦ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯗ꯭ꯔꯦ ꯎꯁꯤꯠꯄꯤꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯇꯝꯐꯝ ꯁꯪꯁꯤꯡꯅ ꯂꯥꯂꯣꯟꯐꯝ ꯑꯣꯟꯊꯣꯛꯈꯤꯕꯅ ꯑꯉꯥꯡꯁꯤꯡꯗꯤ ꯂꯥꯏꯁꯨ ꯅꯣꯡꯃꯒꯤ ꯋꯥꯠꯂꯛꯂꯤ ꯌꯦꯡꯁꯤꯟꯕꯤꯅꯕ ꯀꯅꯥ ꯂꯩꯇꯕꯒꯨꯝ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯅ ꯂꯧꯅꯤꯡꯕ ꯄꯩꯁꯥ ꯂꯧꯔꯕꯁꯨ ꯐꯛꯂꯥꯡ ꯃꯔꯤꯅ ꯀꯣꯏꯁꯤꯜꯂꯤꯕ ꯃꯍꯩ ꯇꯝꯐꯝ ꯀꯥꯗꯨꯈꯛ ꯅꯠꯇꯅ ꯁꯥꯟꯅꯕꯨꯡ ꯂꯦꯕꯣꯔꯦꯇꯣꯔꯤ ꯃꯇꯤꯛ ꯆꯥꯅ ꯂꯩꯇ꯭ꯔꯤ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯉꯥꯡꯗꯤ ꯑꯗꯨꯃꯛ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯊꯥꯔꯤꯕꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯥꯔꯊ ꯊꯣꯛꯇꯕ ꯋꯥꯍꯩ ꯑꯣꯏꯈ꯭ꯔꯦ ꯄꯩꯁꯥꯅ ꯄꯨꯝꯅꯃꯛ ꯃꯦꯟꯈ꯭ꯔꯦ ꯆꯤꯊꯤꯅ ꯅꯨꯡꯁꯤꯅꯔꯛꯄ ꯃꯇꯝꯗꯣ ꯊꯥ ꯑꯃꯗ ꯑꯃꯨꯛꯈꯛ ꯎꯅꯔꯕꯁꯨ ꯑꯃꯅ ꯑꯃꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯅꯔꯝꯗꯦ ꯑꯗꯨꯕꯨ ꯁꯛꯀ ꯎꯅꯅꯤꯡꯕ ꯃꯇꯝꯗ ꯎꯅꯕ ꯌꯥꯔꯛꯂꯕ ꯍꯥꯏꯅꯤꯡꯕ ꯈꯪꯅꯤꯡꯕ ꯍꯪꯅꯤꯡꯕ ꯄꯨꯝꯅꯃꯛ ꯈꯨꯗꯛꯁꯤꯗ ꯈꯪꯅꯕ ꯌꯥꯔꯛꯂꯕ ꯃꯇꯝꯁꯤꯗꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯥꯖꯅꯗꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈ꯭ꯔꯦ ꯗꯣꯛꯇꯔꯕꯨꯗꯤ ꯕꯕꯥꯖꯤꯁꯤꯡꯅ ꯍꯦꯟꯅ ꯊꯥꯖꯅꯔꯛꯂꯦ ꯁꯥꯏꯟꯁ ꯍꯥꯏꯕꯁꯤꯒ ꯕ꯭ꯂꯦꯛ ꯑꯥꯔꯠ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯌꯥꯟꯁꯤꯟꯅꯈ꯭ꯔꯦ ꯂꯣꯏꯅ ꯇꯣꯠꯁꯤꯟꯅꯈ꯭ꯔꯦ ꯑꯁꯦꯡꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯕꯨꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯅꯈ꯭ꯔꯦ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯛꯄ ꯐꯖꯕꯗ ꯉꯥꯎꯅꯈꯤꯕꯅ ꯏꯃꯨꯡ ꯃꯅꯨꯡ ꯀꯌꯥꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯔꯤ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯂꯨꯞꯈꯤꯕꯅ ꯅꯍꯥ ꯀꯌꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ ꯅꯍꯥꯛ ꯊꯥꯖꯕ꯭ꯔꯥ ꯆꯍꯤ 15 ꯍꯧꯔꯒ 10 ꯐꯥꯎꯕꯒꯤ ꯅꯍꯥ ꯀꯌꯥ ꯄꯥꯛꯇꯛꯅꯅ ꯗ꯭ꯔꯒꯇ ꯂꯥꯏꯆꯨꯔꯦ ꯂꯨꯆꯤꯡꯕꯁꯤꯡ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯃꯍꯨꯠ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯂꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗꯤ ꯃꯃꯤꯡꯇꯒꯤ ꯉꯥꯏꯍꯧꯔꯦ ꯅꯍꯥꯛ ꯂꯥꯜꯂꯤ ꯅꯍꯥꯛ ꯆꯨꯝꯃꯤ ꯍꯥꯏꯅꯅꯕꯒꯤ ꯃꯐꯝ ꯑꯃ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤ ꯍꯥꯏꯕ ꯀꯥꯎꯅꯈ꯭ꯔꯦ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯈꯦꯟꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯄꯔꯦꯡꯁꯦ ꯂꯥꯟꯅ ꯋꯥꯍꯟꯊꯣꯛ ꯄꯤꯅꯈꯤꯕꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯃꯁꯥꯅ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯅꯕ ꯂꯝꯕꯤ ꯊꯤꯕꯒꯤ ꯃꯍꯨꯠ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯥ ꯄꯣꯟꯅ ꯍꯤꯡꯕꯅ ꯍꯦꯟꯅ ꯄꯥꯝꯅꯔꯛꯂꯤ ꯅꯨꯡꯁꯤꯅꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯄꯨꯟꯁꯤ ꯑꯣꯏꯗ꯭ꯔꯕꯒꯨꯝ ꯈꯜꯂꯤ ꯚꯥꯏ ꯅꯪ ꯀꯔꯤ ꯀꯔꯕꯥꯔ ꯇꯧꯒꯦ ꯈꯜꯂꯤ ꯅꯪꯒꯤ ꯇ꯭ꯔꯦꯅꯤꯡꯗꯨ ꯍꯟꯗꯛ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ ꯅꯪꯒꯤ ꯑꯅꯧꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯅꯤ ꯍꯥꯏꯕꯗꯨ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯜꯂꯤ ꯅꯈꯣꯏꯁꯨ ꯈꯔ ꯃꯇꯦꯡ ꯇꯧꯔꯛꯎ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯔꯁꯤ ꯅꯪꯒꯤ UPSC ꯊꯥꯅꯕ ꯄ꯭ꯔꯤꯄꯔꯦꯁꯟ ꯇꯧꯔꯤꯕꯗꯨ ꯀꯗꯥꯏ ꯐꯥꯎꯕ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯕꯒꯦ ꯅꯪꯒꯤ ꯕ꯭ꯌꯨꯇꯤꯁꯤꯌꯥꯟꯒꯤ ꯇ꯭ꯔꯦꯅꯤꯡꯗꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯅꯪ ꯀꯦꯕꯤꯟ ꯀ꯭ꯔꯤꯎ ꯆꯪꯉꯤ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯈꯔ ꯌꯥꯎꯅꯤꯡꯉꯤ ꯄꯩꯁా ꯀꯌꯥꯝ ꯌꯥꯝꯅ ꯆꯪꯉꯤ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯡ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯋꯥꯔꯤꯗꯤ ꯂꯥꯞꯅ ꯊꯝꯅꯈ꯭ꯔꯒ ꯑꯩꯅ ꯈꯪꯅꯔꯤꯗꯣ ꯄꯩꯁా ꯊꯤꯅ ꯄꯥꯏ ꯂꯩꯔꯝꯃꯦ ꯒꯥꯔꯤ ꯑꯇꯥꯡꯕ ꯑꯃꯁꯨ ꯇꯣꯡꯉꯤ ꯚꯥꯏ ꯅꯪꯒ ꯈꯪꯅꯔꯤꯗꯣ ꯃꯁꯛ ꯌꯥꯝꯅ ꯐꯖꯩꯅꯦ ꯄꯨꯟꯕ ꯅꯨꯡꯉꯥꯏꯅꯤ ꯃꯥꯗꯤ ꯆꯠꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯅꯦ ꯌꯨꯁꯨ ꯊꯛꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯅꯦ ꯚꯥꯏ ꯃꯃꯥꯟꯅꯕꯤꯗꯣ ꯑꯩꯒꯤ ꯈꯔ ꯍꯥꯏꯅꯕꯤꯔꯣ ꯃꯗꯨ ꯌꯦꯡꯕꯗ ꯄꯣꯖ ꯌꯥꯝ ꯇꯥꯔꯦꯅꯦ ꯚꯥꯏ ꯁꯨꯒꯔ ꯗꯦꯗꯤ ꯑꯃꯠꯇꯕꯨ ꯄꯥꯝꯃꯤꯅꯦ ꯅꯪꯒꯤ ꯀꯀꯥꯗꯨ ꯃꯁꯛꯇꯤ ꯀꯥꯞꯄꯤꯍꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯃꯃꯥꯡꯉꯩ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6 ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯗ ꯋꯥꯅꯔꯝꯕ ꯀꯣꯏꯊꯤ ꯊꯤꯅꯔꯝꯕꯗꯨ ꯍꯧꯖꯤꯛ ꯄꯨꯡ 9-10 ꯇꯥꯔꯕ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯁꯨ ꯊꯣꯏꯗꯣꯛꯅ ꯃꯤꯄꯥꯏꯅꯗ꯭ꯔꯦ ꯃꯃꯥꯅ ꯃꯆꯥꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯃꯅꯝ ꯅꯝꯕꯒꯤ ꯆꯠꯅꯕꯤ ꯃꯥꯡꯈ꯭ꯔꯦ ꯃꯄꯨꯅ ꯃꯕꯦꯅ ꯐꯨꯡꯒꯥꯗ ꯃꯩ ꯇꯤꯛꯃꯤꯟꯅꯗꯨꯅ ꯂꯝꯆꯠ ꯁꯥꯖꯠ ꯃꯣꯔꯦꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯕꯤꯔꯝꯕꯒꯤ ꯃꯇꯝꯗꯣ ꯃꯨꯠꯈ꯭ꯔꯦ ꯃꯃꯥꯅ ꯃꯄꯨꯒꯤ ꯃꯕꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯗꯅꯕ ꯇꯨꯃꯤꯟ ꯈꯨꯖꯤꯟꯅ ꯁꯤꯛꯄꯗ ꯗꯥꯛꯀꯤ ꯗꯥꯛ ꯉꯥꯛꯇ ꯉꯥꯏꯕ ꯑꯉꯥꯡꯁꯨ ꯌꯥꯎꯔꯤꯕꯅꯤ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯃꯥꯏꯟ ꯑꯁꯤꯅ ꯆꯥꯎꯈꯠꯂꯛꯄꯗꯨꯅꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯀꯔꯞꯇꯦꯠ ꯑꯣꯏꯔꯛꯇ꯭ꯔꯕ ꯂꯝꯕꯤ ꯁꯦꯝꯕ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯁꯥꯕ ꯃꯁꯤꯒꯤ ꯃꯇꯥꯏꯗ ꯅꯍꯥꯁꯤꯡ ꯀꯝꯗꯧꯅ ꯃꯔꯣꯝꯗꯣꯝ ꯊꯕꯛ ꯄꯤꯖꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯅꯩꯅꯔꯕ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯄꯨꯊꯣꯛꯇꯨꯅ ꯑꯅꯧꯕ ꯁꯣꯂꯨꯁꯟ puthoraqlaba innovative creative oiba idea mayam ama laklaba matamdudane anouba awonba ama soidana lakadoriba aina lauriba thodang daida du masak khangnaraba oijaba ai khaktigi khanba wakal sing adu khajik thadoknaraba soidana aikoi mangjil thaba ngamgani naha inkhalakliba singi wakal da koiba langba nungsi nungondagi thabak suduna paisa tanabagi hiramda khanba masingna helaklaba taksi khasi khangna chalaklaba mahi tampam sangsingda lairik dukak nataba paisa karamna tangani haibadu tambiraba amadi chatna lonchat samajda karamna tingani haibaduna hena maru oina tambi takbiraba angangsingda karamna anoba wakal anoba idea problem amagi solution puthokpa tambiraba soidana awonba anoba maikai amada chatkare amadi chakhotpa samaj ama soidana oigani resource leite haibadu khak nataba kamdongna lehengadagi haibaduni maru oribadi Israel Dubai Singapore ngasigi asigum hanadagi oiramba nate punamak matik chaba luchingma magi makhada ngasigi phibam se oirakiba ngaktane matik chaba luchingba kamdongna semgadagi haibase mai tampam sangsingna achoba daita loribani
human resource adugi matik darkar oire Thailand tourism gi lakpa senpham maduna laibak adugi sarkar gi thabak toriba employee sing tolop piba konarabasu lamdam asida di tourist sports sing Assam Rifle gi camp sing sajilibane nongmoi paiba myamna sau sai Nambul Duril Sengduna Nalan Mangam Bohonabada generation of Changlabasu Loktaki Fumdi Sheng Bohonabada Sahi Kuntra Sankrabasu National Highway na Semla Kaida Sahi Karorama Sankrabasu Nongpok Tung Hangduna Lalulitik Tobada Kumang Chaushin Bohonabada Sahi Kun Sankrabasu Justice Pangna Bohonabada Victim Maduna Mokwang Kon Krabasu Traffic Police ki helmet Pup Tabagi Insurance Yarom Tabagi Chalandi Kutak Takai ATM ki swipe machine bhawa puri bane social media ki reaction thuna pali mi phabadi mikup phade sarkar ki toti tadrabasu naranai gi ising thaba singdi ising watana piri ising sungba singi di watri bane paisa hena pisin bagi haina biduna haujikti masagi tawpom thokpa matau sing ahen ba paisa pidrabadi tawnadre ahal loiraba thabak tagi potharaba kaya makoina sahi kaya thabak torokpagi pension benefit sing adu tanabada sahi ani changkibado kanasu karisu hainade pangal na thabak suduna paisa tangani habagi asasu mangkraba masa singi minung sisu phangdraba ta phaijau matai manau do retire benefit ki paisa lakpa ngaihori thagi toloptagi imung chalairiba kanagumbado transfer amuk lakpada MZL number tanana bo honabada tha tari nipal sahi amadi tolop pibide sendona khwang koi Sendon do muk singdong na bohona ringai transfer ama mung lakpada thabak tongning lai hingmagi asa manglai adubu kanasu karisu haina de magi ngamna ba aduma khone sahi ama chakhau matpadu lude yu thingmane henna luri bane mafam kharada phongna yonduna phongna thangna maduna chara taliba ine saki tombigi dukan di tattana maira paibina thugai leikai na yade adubu nakal kharada di yu yon madagi dalan mathon sagana re Ini kundalai do macanupi da karan tarami haiduna migi macanupa da sauning lurubasu maki macanupa na migi macanupi da karan tarami tabda mohon mino tabjari bane thagi tolop rupa lak amarom phanglibi nurse oiribi idom ja sunitana rims hospital da sau lawba make anabagi seba khutaudu ururaga delhi da sahi manga rom tamak private hospital da nurse oiribi thagi tolop rupa lising kuntare lom tamak phanglibi ai marup monalisana pangnok tunoi Migi da di ICU da anabaga lakminaba mi changan bayadi hai adubu aikoi achoba government hospital sing da di nurse na hida kaplam dai khak changai atai di anabagi sebari haiba ma pungkun mari sangan duna tham aikoi gi sita di sarugi doctor na chakhau nabagi su yenglambagi pausu itatana tai doctor sing igu yamna wang ai anaba paisa piduna yengliba doctor do unana bo honabada nga chara ama bijabagi mathau darakpa yaudaba nate chakotpa haiba se chinjak te mipal tangdraba matamda chakotpa samajama oira kadoriba ni haina akang ngai singa haine Lamdam asida lobuk marang kaina leirabasu kadai fawba sizinaba yaribage sizinaba yadana leiriba lobuk sing kamdongna yahangadage itai lawhok ningthina semduna lawubasingda kamdongna ising watana piba ngamgadage haiba plan strategy yaludrabasu agriculture department gi director Mamoto Boktu mayumdi phajana wanghore laikolgasu thamduna safari du da thoraklaga lambi da langbu langnarame Ibungo, noi picnic chaning asu gari nung waladi nang mamogoi da haida uku haiduna thauda babuk lekai gi pujai langbam gi bookstore da mi changlakpa udrabasu aigi marup prem kumar amadi keni zone gi yusu loina phangba cafe du da di naha nupa masa nupi masa watana lai kadai dano kari numa isoi re thinduna take bo hairabasu hek thiluba yaba nate ahiya pa saduna pangang ngangluba yaba matang su nate Jiraba kanda itan kakta da atatai oigadoribane adubu masi phana oidunasu thamoida pendabagi maisak amadi adumak omduna chaklagani haina yamna pendana pawdam hauba poknaphamgi kakam bakargi ayuki brush tawdringagi matanta murum soloba wari singduni ngasi mayamda thamjaribase